ꯍꯧꯖꯤꯛꯂꯥ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯇꯣ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯪ ꯑꯃꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯊꯨꯡꯍꯟꯕ ꯉꯝꯃꯔꯣꯏ ꯑꯩ ꯅꯪꯒ ꯗꯤꯚꯣꯔꯁ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯖꯔ ꯐꯥꯎꯗ ꯅꯪꯅ ꯇꯥꯕꯤꯗꯕ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯉꯁꯤ ꯅꯤꯡꯉꯝꯗꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯜꯂꯤꯕꯁꯦ ꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯪ ꯅꯤꯡꯉꯝꯗꯕ ꯑꯣꯏꯌꯨ ꯄꯤꯔꯒꯦ ꯄꯤꯔꯒꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯦ ꯇꯝꯂꯒꯦ ꯇꯝꯂꯒꯦ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯄꯤꯔꯒꯦ ꯄꯤꯔꯒꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯦ ꯇꯝꯂꯒꯦ ꯇꯝꯂꯒꯦ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯑꯃ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯋꯥꯂꯦꯠꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯤꯜꯁꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯄꯤꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒꯦ ꯑꯁ ꯆꯣꯞꯄꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯥ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯇꯁꯨ ꯃꯔꯨ ꯍꯨꯟꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯏꯆꯥꯕꯨ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯊꯣꯛꯂꯝꯕ ꯇꯥꯔꯕ ꯃꯗꯣ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯊꯥꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯋꯥꯏ ꯑꯣꯏꯖꯒꯦ ꯅꯨꯡꯁꯤ ꯁꯨꯃꯥꯏ ꯁꯤꯠꯇꯨꯅ ꯅꯨꯡꯁꯤꯂꯥꯕꯨ ꯊꯥꯖꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯋꯥꯏ ꯑꯣꯏꯖꯒꯦ ꯅꯨꯡꯁꯤ ꯁꯨꯃꯥꯏ ꯁꯤꯠꯇꯨꯅ ꯅꯨꯡꯁꯤꯂꯥꯕꯨ ꯊꯥꯖꯒꯦ ꯆꯣꯏꯅ ꯇꯥꯕꯤ ꯁꯝꯂꯥꯡꯗꯣ 이끝이나 통할게 저희나 따비 삼랑도 이끝이나 통할게 ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯤꯠꯂꯩꯁꯦ ꯍꯥ ꯅꯪꯒ ꯑꯩꯈꯣꯏꯒ ꯀꯩ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯃꯤꯒꯦ 이마 이자도 ꯑꯩ ꯃꯕꯨꯛ ꯑꯝꯇꯗꯤ ꯄꯤꯊꯛꯆꯒꯦ ꯉꯔꯥꯡ ꯃꯪꯗ 이자도 ꯃꯕꯨꯛ ꯂꯥꯝꯃꯦꯅ ꯀꯞꯄꯝꯃꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯦꯡꯉꯨ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯏꯆꯥꯅ ꯆꯍꯤ ꯑꯃ ꯆꯪꯅ ꯊꯛꯀꯗꯕ ꯁꯪꯒꯣꯝ ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯂꯩꯗꯨꯅ ꯊꯝꯃꯕꯅꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯆꯠꯂꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯨ ꯆꯠꯂꯣ 이봉아 바보, 자. ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯇꯧꯏ ꯀꯔꯤ ꯁꯤ ꯁꯦꯠꯂꯒ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯃꯣꯏ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯩꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯅꯦꯗꯤ ꯀꯃꯥꯏꯅ ꯑꯩ ꯈꯪꯗꯣꯏꯅꯣ ꯅꯪ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯄꯨꯡ 9:30 ꯍꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯁꯦ ꯅꯪ ꯈꯪꯗ꯭ꯔꯕ ꯑꯗꯣ ꯈꯪꯉꯦꯕ ꯁꯣꯏꯈꯤꯕꯅꯤ
ꯁꯤꯗꯤ ꯁꯣꯏꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤꯗꯤꯕ ꯅꯪꯅ ꯉꯝꯃꯒꯅꯦ ꯏꯆꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯊꯤꯡꯉꯣ ꯀꯩꯁꯨ ꯂꯩꯇꯕ ꯊꯥꯔꯗ ꯀ꯭ꯂꯥꯁ ꯅꯣꯏꯅꯁꯨ ꯑꯩ ꯏꯆꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯊꯤꯡꯕ ꯌꯥꯕ꯭ꯔꯣ ꯃꯥ ꯊꯥꯔꯗ ꯀ꯭ꯂꯥꯁ ꯑꯩꯅꯅꯦ ꯅꯆꯥꯅꯨꯄꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯂꯧꯔꯤꯁꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯈꯟꯅꯕꯗ ꯌꯥꯎꯔꯨꯅ ꯆꯣꯞꯆꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯥꯆꯧꯕꯨ ꯉꯥꯎꯔꯕꯣ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ ꯃꯥꯅ ꯍꯧꯖꯤꯛ ꯉꯥꯡꯉꯝꯃꯤꯗꯣ ꯅꯣꯏ ꯇꯥꯗ꯭ꯔꯣ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤ